नग्न तोयना असुम लाक्ट्रबदी हेना लापनाखिबगुम खली मसक उगे फंग्द्रबा लेनरंबा मरी तत्खिबगुम खली नुमित खरनी एसिदी लोइजिंगी मसक उगे फंगदे मा हानागुम लाखिद्रे ममा उइबेमगी मतौबु येंगजरगा सलाइमागिदी अवा पोथाफम ओइरिबनी सोलबा मागी सेबासो लोइजिंग मातना तौखिबनी ममाबु उनिंगलक्ले हाइदना सलाइदो मकोक थादब हौरक्ले इफा फजना कौरुरे हाइना खलसो इमुंग अनिगी लेनरिबा मौंग असिदा लाकनी हाइबदी थाजरे खनबा याबा खल्लबा मतुंग सलाइदो मसा कना ngamdre हाइदना ममा उइबेमगी मफमदा यहनख्रे इमुंग असिगिनि हाइरबदी सिनि नानि खंगबा नते पाव पिखिबा इकुइ कुइद्रिङै लोइजिंगदो चेलकपना हाली इमुंग असिगिदमक्ता खंजबा मिपुं खुदिमकपु लुमना लौजबा असिगुम मतौसिदनसु हेना सलाइना ममुबु नुंसिबा फावबनी कनानते खंदुना हेने हेने नुंसिब उत्पनी फतनुंगदा थोकिद्र खन्ना सलाई मातना वाजबनी अहन ममफी सेलक्ते तहा तहाना लाकपगी ममीनी लोइजिंग मागी मतौदो खरा खजि कन्ना लाकपना मसाइ खरा दुसु इचाइ चाइ थोकना उइ सोफादा फमलंबा सलाई ममौदा नुंसिनी येंगली असुक थुना पाइरकपसिदा अंगकपा मसुलोइनी थवाइ वाजबा माना लोइजिंगदो सलाइगी मनाक्ता नक्सिली पापा क्याम कन्ना ngamdabano कन्ना ngamdabadi nateda khangde wakhalse yamna sonthaine hidakti leiribro hidakti marang kaina leirida adubune masigi anabasidi hidak phana yamna thaklabasu phagani haiba thajadre papa ekidaujaruge chase maura ya ipa sakhausida karigumi amata taningdre ham ipa ga wari sasi लोइजिंग द फमथै सलाइगी ममांग ओइरबना मौ अमगी ओइबा फिजोल तना लेटिंगलिबी ममौ असिदा येंगदुना सलाइना नखुरादिया करम मतमदा लथोकपा तारे कुइद्रि बाबो चेहल मुक्ता ngai इमोबु याम वारब्रो वाही सिनी वहंग सिनी लोइजिंग मागी ओइनदी ख्वाइदगी हेना वहनबा ख्वाइदगी हेना नुंसिहनबा मा खुमदे इतुक तुक थदना ले करी नुंगे हंगलुबनो खन्ना सलाइदो मुनुंगाइतबा फावे इपा होइदे अहलोइ सलकले इमंगने इखुतना लांबा फंगलकले अखोइगिदि चटखिगनी नखोइदि लेहोगनी नखोइना करम हिंगोगनी खनबदा इपाने सीबा ngamloidori सलाइना हारकलिबा वासी खरा खजि nga थाइरगा मसागी ओबा पेंजदबा मा लोइजिंग मानसु पुसरी अइना हाइजबा अइया पांबा खुदिमा इराइ लाइना थुंगनबिबगी महूता अइबु वारकपिरमलबदी अइना क्यादा पेंजगनी चुमी मकोक्तगी थिजिलुरबदी नखोइना वाबा तारिबुसे इखोइना उहिनबगुम थोकलबनी अदुबु इबेमा अखोइसु सुमना उहिनगे हाइदना पांथोखिबदी नतेने देहगी मनाक्ता लेजबा फंगले खंदुना अइना क्यादा हराउजबा लुहोंगबगी थौरम फावबा पांथोक्ता अइना देहगी मनाक्ता लेसिनबा नदोन खमनुदो मिनुंगसि यामना चावबनी नदोन नतुना हिंगलिंगै मतमदा नंगतबु सोनखिबनी नंगतबु मोमो नोकचरदी हाइदना नंगी अपांबा पुंबा नदोन नतुना थुंगनखिबनी अदबु पाप चेलबी अइनदी कुप अमतंग होइरबसु इथुम चादु अवारी साबा फंखिदे चाक चखुम अमा चामिनबसु फंखिदे यारे यारे मधु पुमनमक्तो हुजिक्ता लोइना हौख्रबनी मागी मागी लाइबक्ता तमलंबा हाइबदुनी पापा ngasidi waham tagdokjage hayu hay pabunga tanasi degi apama madi pabungna dum khandana leiri karamba wafam oirabano pabo degi masayam na soli ai kuini yingbu ngamdi degi apamba se amuktangdi thunghalasiba nakhoi de agi kari apamba leibage pabo degi silohongasi ibema matam kuina phumlakpa wahai ama chimbala na haidokhibada wahai duki matung ina
ꯄꯤꯔꯥꯡ ꯀꯌꯥ ꯑꯃꯁꯨ ꯆꯦꯟꯊꯔꯛꯂꯤ꯫ ꯋꯥꯈꯜ ꯑꯗꯨ ꯆꯔꯥꯡꯅꯅ ꯁꯂꯥꯏꯗꯨ ꯃꯆꯤꯟꯅ ꯇꯞꯅ ꯁꯣꯜꯂꯤ꯫ ꯀꯅꯥꯒ? ꯂꯩ, ꯃꯇꯤꯛ ꯆꯥꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩ꯫ ꯗꯦꯍꯥꯏꯅꯁꯨ ꯌꯥꯝꯅ ꯈꯣꯏꯗꯥꯖꯕꯤ, ꯄꯥꯕꯨꯡꯒꯤ ꯁꯦꯕꯥꯁꯨ ꯅꯤꯡꯊꯤꯅ ꯇꯧꯒꯗꯧꯕꯤ ꯑꯃ꯫ ꯏꯕꯦꯝꯃ, ꯀꯔꯤꯅꯣꯅꯦ ꯉꯁꯤ ꯏꯃꯨꯡꯅ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯍꯩ ꯃꯌꯥꯝꯁꯤꯕꯣ? ꯄꯥꯕꯣ, ꯅꯃꯧꯕꯨ ꯊꯥꯖꯕꯤꯌꯨ, ꯑꯁꯦꯡꯕ ꯍꯥꯏꯖꯕꯅꯤ, ꯋꯥꯍꯩꯁꯦ ꯍꯤꯛꯊꯣꯛꯄ ꯇꯧꯕꯤꯒꯅꯨ, ꯑꯩ ꯄꯥꯕꯨꯡꯗ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯤꯌꯦ꯫ ꯏꯕꯦꯝꯃ, ꯏꯄꯥꯕꯨ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯄꯥꯕꯨꯡ, ꯑꯩꯅ ꯌꯨꯝꯁꯤꯗ ꯂꯩꯁꯜꯂꯨꯕꯅ ꯗꯦꯍꯥꯏꯒꯤ ꯄꯨꯟꯁꯤꯁꯦ ꯋꯥꯕ ꯌꯥꯕ ꯋꯥꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯑꯩ ꯃꯈꯥ ꯇꯥꯅ ꯗꯦꯍꯥꯏꯕꯨ ꯋꯥꯍꯟꯕ ꯄꯥꯝꯗ꯭ꯔꯤ꯫ ꯗꯦꯍꯥꯏꯒꯤ ꯑꯄꯥꯝꯕꯁꯦ ꯑꯃꯨꯛꯇꯗꯤ ꯊꯨꯡꯍꯜꯂꯁꯤ ꯄꯥꯕꯣ꯫ ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯃꯗꯨꯅ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯑꯣꯏꯔꯗ꯭ꯔꯥ? ꯀꯞꯂꯣꯏꯒꯦ ꯍꯥꯏꯕ ꯉꯝꯗꯦ ꯂꯨꯏꯖꯤꯡꯗꯨ ꯀꯞꯂꯛꯏ꯫ ꯄꯥꯕꯣ, ꯅꯃꯧꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯕ꯭ꯔꯅꯣ? ꯑꯩꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤꯅꯣ? ꯏꯃꯧꯕꯨ ꯀꯅꯥꯅ ꯂꯥꯜꯂꯤ ꯍꯥꯏꯕꯒꯦ? ꯏꯃꯧꯕꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯄꯥꯒꯤ ꯏꯐꯝꯗꯗꯤ ꯑꯇꯥꯡꯕ ꯃꯅꯤ ꯑꯃꯒꯨꯝꯅ ꯈꯜꯂꯤꯕꯅꯤꯅꯦꯍꯦ꯫ ꯄꯥꯕꯣ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯌꯨ ꯍꯥꯏꯕꯁꯦ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯄꯥꯕꯣ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯪꯂꯕ ꯂꯩꯃꯥꯏꯊꯛ ꯑꯁꯤꯗ ꯑꯈꯥꯡ ꯀꯟꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧ꯫ ꯐꯅ ꯀꯟꯅ ꯂꯩꯁꯥ ꯇꯝꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯥꯏꯖ ꯏꯔꯤꯛ ꯃꯥꯅ ꯈꯤꯛꯄꯤꯔꯛꯇ꯭ꯔꯕꯗ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ ꯄꯥꯕꯨꯡ꯫ ꯈꯪꯉꯤ, ꯏꯄꯥ ꯈꯪꯉꯤ, ꯑꯁꯨꯛ ꯀꯟꯕ ꯂꯥꯟꯊꯦꯡ ꯑꯁꯤꯗ ꯅꯀꯨꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯏꯃꯧꯅ ꯂꯥꯟ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯕꯁꯦ ꯏꯄꯥꯁꯨ ꯃꯨꯟꯅ ꯈꯪꯉꯤꯅꯦ꯫ ꯄꯥꯕꯣ, ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯗꯨꯅ ꯂꯥꯛꯂꯤ, ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯗꯨꯅ ꯂꯥꯛꯂꯤ, ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯑꯣꯏꯔꯤ꯫ ꯑꯍꯣꯡꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯕ ꯉꯝꯂꯨꯅꯤ? ꯑꯁꯦꯡꯕ ꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯂꯕꯅꯤꯅ ꯁꯂꯥꯏꯗ ꯈꯨꯝꯐꯝ ꯂꯩꯇꯦ, ꯃꯤꯠꯇ ꯏꯔꯥ ꯆꯦꯟꯕ ꯅꯠꯇꯅ꯫ ꯊꯃꯣꯏꯗ ꯇꯛꯁꯤ ꯁꯣꯟꯖꯕꯅ ꯃꯥꯏꯊꯣꯡꯗ ꯋꯥꯔꯧ ꯎꯠꯇꯨꯅ ꯅꯨꯄꯤꯗ ꯀꯞꯉꯥꯡ ꯇꯧꯔꯤ꯫ ꯕꯥꯕꯥ, ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯂꯥꯏꯕꯛ ꯐꯕꯤ ꯃꯍꯥꯛꯀꯤ ꯁꯪꯒꯥꯏꯗ ꯃꯥꯡꯒꯣꯜ ꯀꯥꯞꯄꯤꯔꯨꯔꯣ, ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯥꯎ ꯄꯨꯗꯨꯅ ꯍꯟꯕꯤꯔꯣ꯫ ꯗꯦꯍꯥꯏꯒꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯅꯕꯒꯤꯗꯃꯛꯇ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯏꯕꯦꯝꯃ, ꯇꯣꯛꯂꯁꯤ, ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒꯅꯨ, ꯏꯄꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ꯫ ꯕꯥꯕꯣ, ꯐꯥꯒꯤꯅꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ, ꯅꯃꯧꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯌꯨ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯩ ꯄꯥꯕꯨꯡꯒꯤ ꯈꯣꯡ ꯄꯥꯏꯗꯨꯅ ꯍꯥꯏꯖꯒꯦ꯫ ꯃꯤꯀꯨꯞ ꯑꯃ ꯐꯥꯗꯦ ꯁꯂꯥꯏꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯂꯨꯏꯖꯤꯡꯗ ꯐꯝꯊꯈ꯭ꯔꯦ꯫ ꯁꯂꯥꯏ ꯇꯧꯐꯝ ꯈꯪꯗꯦ, ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ꯫ ꯃꯃꯧꯕꯨ ꯍꯨꯒꯠꯁꯤ ꯀꯗꯥꯏ, ꯍꯨꯒꯠꯂꯣꯏꯁꯤ ꯀꯗꯥꯏ? ꯁꯂꯥꯏꯗꯨ ꯆꯃꯝꯅꯔꯦ, ꯋꯥꯈꯜ ꯊꯣꯛꯄ ꯉꯝꯗꯦ꯫ ꯋꯥꯈꯜ ꯇꯥꯗ꯭ꯔꯕ ꯃꯒꯨꯝ ꯃꯃꯥꯏ ꯂꯩꯈ꯭ꯔꯦ꯫ ꯀꯞꯂꯤ ꯀꯞꯂꯤꯁꯨ ꯇꯧꯗꯨꯅ ꯃꯥꯒꯤ ꯀꯥ ꯂꯩꯔꯤꯕ ꯇꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯂꯨꯏꯖꯤꯡꯁꯨ ꯃꯆꯤ ꯂꯦꯡꯗꯦ, ꯇꯨꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯥꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯪꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯇꯣ ꯅꯊꯃꯣꯏ ꯁꯦꯡꯅ ꯌꯥꯖꯔꯕ꯭ꯔꯥ? ꯂꯨꯏꯖꯤꯡꯗꯣ ꯏꯉꯛꯉꯛꯏ, ꯇꯥꯕ ꯃꯇꯧꯒ ꯂꯣꯏꯅꯅ ꯇꯨꯡ ꯍꯟꯅ ꯌꯦꯡꯊꯣꯔꯛꯏ꯫ ꯌꯨꯝꯌꯥꯏ ꯀꯥꯗꯨꯒꯤ ꯃꯌꯥꯏꯃꯛꯇꯗ ꯌꯥꯏꯇꯝꯕ ꯆꯨꯝꯗ꯭ꯔꯪꯒꯤ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯥꯗ ꯐꯝꯂꯝꯕ ꯂꯨꯏꯖꯤꯡ ꯏꯇꯞ ꯇꯞꯅ ꯍꯧꯒꯠꯇꯨꯅ, ꯗꯦꯍꯦ, ꯍꯥꯏꯌꯨ ꯂꯨꯏꯖꯤꯡ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨ, ꯄꯥꯏꯈꯠꯀꯦ ꯈꯜꯂꯤꯕ ꯊꯧꯔꯥꯡꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯔꯕ꯭ꯔꯥ? ꯊꯃꯣꯏꯗꯅ ꯑꯃ, ꯆꯤꯟꯕꯥꯟꯗꯅ ꯑꯃ, ꯃꯁꯤꯗꯤ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯗꯦꯍꯦ, ꯑꯩꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯗꯕ ꯉꯥꯡꯗꯦ, ꯑꯩ ꯅꯝꯊꯥꯛ ꯇꯧꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯊꯃꯣꯏꯗꯒꯤ ꯏꯟꯁꯤꯜꯂꯛꯄ ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯃꯛꯅꯤ꯫ ꯃꯗꯨ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯅꯤ ꯁꯤꯔ? ꯗꯦꯍꯦ, ꯑꯣꯏꯗꯕ ꯋꯥꯍꯩ ꯄꯔꯦꯡꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯄꯥꯞ ꯆꯦꯜꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯗꯦꯍꯦ, ꯅꯧꯅ ꯊꯥꯡꯂꯤꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤꯁꯨ ꯗꯦꯍꯦꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯗꯨꯛꯊꯨꯅ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯜꯂꯤꯕꯅꯤ? ꯈꯪꯍꯧꯗꯕ ꯃꯤꯀꯨꯞ ꯑꯃꯗ ꯃꯤꯠꯈꯤꯗꯤ ꯑꯣꯜꯂꯤꯕꯅ ꯀꯩꯒꯤ? ꯗꯦꯍꯦ ꯈꯛ ꯅꯠꯇꯅ ꯄꯥꯕꯨꯡꯁꯨ ꯌꯥꯝ ꯋꯥꯔꯦ, ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ꯫ ꯑꯋꯥꯕ ꯄꯨꯝꯕ ꯉꯁꯤꯗ ꯈꯪꯂꯛꯄ꯭ꯔꯥ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯥ? ꯑꯩ ꯂꯥꯟꯈ꯭ꯔꯦ, ꯑꯩ ꯂꯥꯟꯖꯔꯦ ꯗꯦꯍꯦ꯫ ꯍꯧꯖꯤꯛꯇꯤ ꯗꯦꯍꯦꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯁꯤꯜꯂꯔꯣꯏ꯫ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯗꯦꯍꯦ꯫ ꯂꯝꯕꯤ ꯈꯨꯗꯤꯡꯃꯛ ꯑꯌꯦꯠ ꯑꯄꯟ ꯇꯟꯅ ꯊꯜꯂꯕꯅꯤ꯫ ꯗꯦꯍꯦ, ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧ ꯍꯥꯏꯕꯅꯣ? ꯑꯩ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ? ꯅꯪꯒꯤꯁꯨ ꯌꯥꯏꯐꯒꯗꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯖꯔꯣ, ꯑꯩꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ
ꯂꯩꯊꯣꯡ ꯍꯤꯡꯖꯈ꯭ꯔꯒꯦ ꯄꯥꯕꯨꯡꯒꯤꯗꯃꯛ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯃꯁꯤꯕꯨ ꯑꯩꯅ ꯑꯣꯏꯍꯟꯕ꯭ꯔꯥ ꯃꯁꯤꯗꯤ ꯃꯈꯣꯏꯅ ꯑꯣꯏꯍꯟꯕꯅꯤ ꯃꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯋꯥꯐꯝ ꯑꯃꯨꯛ ꯊꯣꯛꯂꯤꯕ꯭ꯔꯥ ꯅꯍꯦ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯈꯤꯅꯨ ꯃꯩꯅꯨꯕꯤ ꯀꯅꯥꯒꯤꯁꯨ ꯑꯣꯏꯗ꯭ꯔꯤ ꯃꯥꯅ ꯑꯣꯏꯗ ꯋꯥꯍꯩ ꯍꯩꯖꯟꯕꯅꯤ ꯀꯔꯤꯒꯤꯅꯣ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯄꯨꯁꯤꯜꯂꯤꯕꯅꯤ ꯃꯥꯒꯤ ꯃꯤꯡꯆꯠꯄꯨꯁꯨ ꯅꯪꯅ ꯊꯤꯍꯟꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯅꯍꯦ ꯑꯩꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯑꯩꯕꯨ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯇꯧꯕꯤꯒꯅꯨ ꯑꯩ ꯂꯝꯆꯠ ꯆꯨꯝꯗꯕꯤ ꯅꯠꯇꯦ ꯑꯩ ꯑꯔꯥꯟꯕ ꯑꯝꯇ ꯇꯧꯈꯤꯗ꯭ꯔꯤ ꯑꯗꯨꯗꯤ ꯍꯥꯏ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯃ ꯅꯪꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯑꯈꯥꯡ ꯀꯜꯂꯤꯕꯅ ꯀꯔꯤꯒꯤ ꯅꯍꯦ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯏꯐꯝꯗ ꯂꯩꯇ꯭ꯔꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯈꯤꯕꯁꯨ ꯂꯩꯇꯦ ꯀꯨꯟꯗꯣ ꯄꯔꯦꯡꯅ ꯁꯥꯈꯤ ꯑꯣꯏꯈꯤꯕꯁꯨ ꯂꯩꯇꯦ ꯅꯪꯅ ꯀꯔꯤꯒꯤ ꯃꯧ ꯑꯃꯒꯨꯝꯅ ꯂꯩꯔꯤꯕꯅꯣ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯀꯔꯤꯒꯤ ꯎꯠꯆꯥꯏꯔꯤꯕ ꯅꯪꯅ ꯁꯥꯟꯅꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯀꯔꯤ ꯐꯥꯊꯕ ꯉꯝꯍꯧꯗ ꯂꯣꯏꯖꯤꯡꯃꯁꯨ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ ꯅꯨꯡꯁꯤꯕꯒꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯅ ꯗꯦꯍꯥꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯏꯀꯥꯏ ꯈꯪꯗꯕꯤ ꯑꯃꯒꯨꯝ ꯌꯨꯝꯁꯤꯗ ꯁꯩꯗꯥꯡꯕꯤ ꯑꯣꯏꯗꯨꯅ ꯂꯩꯈꯤꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯏꯀꯥꯏ ꯈꯪꯗꯕꯤꯁꯨ ꯑꯣꯏꯕꯅꯤ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯕꯅ ꯑꯩꯕꯨ ꯐꯠꯇꯕꯤꯁꯨ ꯑꯣꯏꯍꯟꯕꯅꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯣꯏꯖꯦꯡ ꯏꯄꯥꯝꯂꯝꯗ ꯃꯥꯏꯀꯩ ꯄꯥꯡꯂꯨꯕ ꯈꯨꯗꯤꯡ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯑꯍꯜꯁꯤꯡꯅ ꯅꯪꯇꯕꯨ ꯍꯪꯈꯤ ꯅꯪꯇꯕꯨ ꯄꯨꯔꯛꯎ ꯍꯥꯏꯅ ꯁꯣꯟꯈꯤ ꯏꯗꯥꯔꯣꯏ ꯀꯌꯥ ꯑꯃꯅꯁꯨ ꯅꯪꯕꯨ ꯎꯅꯅꯤꯡꯉꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯨꯝꯈꯤ ꯑꯩꯅ ꯁꯨꯝꯅ ꯈꯨꯝꯈꯤ ꯋꯥꯍꯩꯗꯨ ꯃꯈꯥ ꯇꯥꯊꯕ ꯉꯝꯗ ꯂꯣꯏꯖꯤꯡꯗꯣ ꯌꯥꯝ ꯁꯥꯊꯤꯅ ꯀꯞꯄꯤ ꯌꯥꯏꯇ ꯃꯃꯥꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯤꯗ ꯂꯣꯏꯖꯤꯡꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ ꯈꯣꯟꯖꯦꯜꯗꯣ ꯅꯤꯡꯅꯤꯛ ꯂꯥꯎꯕ ꯃꯈꯩ ꯅꯨꯄꯤꯗꯨꯁꯨ ꯃꯊꯃꯣꯏ ꯆꯥꯛꯅ ꯍꯥꯏꯔꯤ ꯑꯩꯒꯤ ꯅꯤꯡꯖꯕ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯑꯄꯥꯝꯕꯁꯤꯃꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯟꯒꯅꯤ ꯑꯩꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯒꯅꯤꯌꯦ ꯋꯥꯔꯨꯅꯨ ꯅꯪ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕꯗꯨꯅ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯅꯪ ꯀꯔꯤꯒꯤ ꯋꯥꯔꯤꯅꯣ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯌꯦ ꯋꯥꯍꯩꯁꯤꯃ ꯍꯥꯏꯔꯝꯂꯒ ꯂꯣꯏꯖꯤꯡ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯊꯧꯅꯥ ꯂꯩꯅ ꯈꯥꯝꯂꯕꯁꯨ ꯉꯝꯗ ꯉꯥꯏꯈꯣ ꯍꯥꯏꯕꯒꯤ ꯃꯇꯥꯗ ꯌꯥꯏꯇꯃ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯦꯞꯍꯧꯔꯤ ꯁꯣꯝꯗꯅ ꯃꯥꯏꯅꯧ ꯏꯃꯥꯁꯨ ꯐꯃꯨꯡ ꯑꯗꯨꯗ ꯎꯪꯗꯨꯅ ꯐꯝꯂꯤ ꯃꯃꯥ ꯃꯦꯝꯃꯁꯨ ꯆꯪꯉꯛꯏ ꯏꯕꯦꯝꯃ ꯀꯔꯤ ꯈꯜꯂꯦ ꯅꯨꯄꯥꯔꯣꯝꯒꯤ ꯃꯤꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯁꯜꯂꯛꯑ ꯃꯥꯜꯂꯤ ꯏꯃꯥ ꯅꯈꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯨꯝꯁꯤꯗ ꯁꯨꯝ ꯂꯩꯖꯒꯦꯕ ꯍꯣꯏꯅꯦ ꯏꯆꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯌꯨꯅꯦ ꯑꯗꯨꯕꯨꯅꯦ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯔꯣꯜ ꯑꯃ ꯍꯥꯏꯗꯣꯛꯈꯤꯕꯗꯤ ꯐꯩꯗꯅ ꯏꯃꯥ ꯑꯩ ꯃꯗꯨꯒꯤ ꯋꯥꯈꯜꯗꯣ ꯏꯐꯝꯗꯒꯤ ꯌꯥꯝ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯣꯏꯕ ꯃꯇꯥꯡꯗ ꯑꯩ ꯋꯥꯈꯜ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ ꯏꯕꯦꯝꯃ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯒꯤ ꯑꯋꯥꯕꯗꯣ ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯈꯜꯅꯤ ꯃꯄꯣꯛꯁꯤꯃꯒꯤꯅꯦ ꯑꯣꯏꯊꯣꯛꯀꯗꯕ ꯂꯩꯇ꯭ꯔꯕꯅꯤ ꯏꯃꯥ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯅ ꯏꯃꯥ ꯍꯣꯏꯒꯤ ꯋꯥ ꯀꯟꯊꯣꯛꯄꯁꯨ ꯅꯠꯇꯦ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯃꯥꯁꯨ ꯅꯨꯄꯤꯅꯤ ꯏꯁꯤꯡꯒ ꯊꯥꯎꯒ ꯄꯨꯟꯁꯤꯟꯅꯕꯒꯨꯝ ꯊꯣꯛꯀꯅꯤ ꯃꯇꯝ ꯑꯃꯗ ꯇꯣꯈꯥꯏꯅ ꯑꯗꯨꯝ ꯇꯥꯔꯛꯀꯅꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯑꯔꯥꯟꯕ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯑꯣꯏꯔꯛꯀꯅꯤ ꯏꯃꯥ ꯑꯩꯒꯤꯗꯃꯛꯇ ꯅꯈꯣꯏ ꯂꯣꯏꯅ ꯋꯥꯅꯔꯕ꯭ꯔꯥ ꯑꯩꯒꯤꯗꯃꯛꯇ ꯈꯟꯕꯗ ꯅꯈꯣꯏ ꯇꯁꯦꯡꯅ ꯋꯥꯔꯕ꯭ꯔꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥ ꯍꯥꯏꯕ ꯅꯈꯣꯏꯁꯦ ꯅꯃꯥ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅꯗꯤ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯕꯒꯨꯝ ꯌꯦꯡꯖꯔꯤꯕꯅꯤ ꯏꯆꯥꯒꯤ ꯃꯥꯏꯊꯣꯡꯅ ꯃꯛꯁꯤꯜꯂꯕꯗ ꯀꯔꯝꯕ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯊꯣꯛꯄ ꯉꯝꯒꯅꯤ ꯏꯃꯥ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤ ꯑꯋꯥꯕ ꯋꯥꯈꯜ ꯄꯨꯝꯕ ꯂꯣꯏꯅ ꯀꯥꯎꯍꯟꯈꯤꯕ ꯉꯝꯂꯗ꯭ꯔꯥ ꯌꯦꯡꯉꯣꯏ ꯑꯗꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯅꯪꯒꯤ ꯑꯄꯥꯝ ꯄꯥꯝꯗꯗꯣ ꯅꯨꯄꯥ ꯃꯆꯥꯗꯨꯒ ꯎꯅꯔꯒ ꯂꯩꯈꯥꯏ ꯇꯥꯕꯤ ꯑꯃ ꯍꯥꯏꯅꯔꯣ ꯅꯪꯅ ꯌꯥꯏ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯥꯒꯗꯕ ꯃꯃꯥꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕꯤ ꯑꯃ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯥꯏꯕꯤ ꯂꯩꯁꯤꯗꯣ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯃꯦꯝꯕꯗꯨ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯁꯤꯗ ꯌꯦꯡꯈꯠꯂꯤ ꯂꯩꯁꯤꯌꯥ ꯅꯪꯁꯨ ꯂꯥꯛꯂꯤꯗꯅ ꯍꯣꯏ ꯏꯃꯥ ꯂꯥꯛꯏꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯍꯣꯏ ꯏꯃꯥ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯆꯥ ꯂꯣꯜꯂꯛꯀꯦ ꯌꯥꯔꯅꯤ ꯏꯃꯥ ꯌꯥꯗꯦ ꯌꯥꯗꯦ ꯑꯩ ꯂꯣꯜꯂꯛꯀꯦ ꯅꯈꯣꯏ ꯑꯅꯤꯅꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯨ ꯃꯦꯝꯕꯗꯨ ꯆꯪꯈ꯭ꯔꯦ
ꯃꯇꯥꯏ ꯏꯕꯦꯝꯃꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯁꯤꯁꯨ ꯐꯃꯨꯡꯗꯨꯗ ꯐꯝꯃꯤ꯫ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯅꯤ ꯆꯠꯅꯕꯤ ꯈꯪꯕ ꯑꯣꯏꯅ ꯃꯥꯏꯅꯧꯕꯤ ꯃꯥꯅ ꯍꯪꯂꯛꯏ, ꯂꯩꯁꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ? ꯌꯥꯔꯦ ꯏꯕꯦꯝꯃ, ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕꯒ ꯍꯥꯏꯅꯤꯡꯗ꯭ꯔꯤ꯫ ꯁ꯭ꯀꯨꯜꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯤ, ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯤ꯫ ꯑꯉꯥꯡꯁꯤꯡꯅꯅꯦ ꯅꯪꯇ ꯁꯣꯜꯂꯒ ꯂꯩꯔꯕꯅꯤ꯫ ꯀꯥꯏꯗ ꯆꯠꯂꯨꯕꯅꯣ? ꯁꯤꯗ ꯁꯨꯝ ꯆꯪꯂꯛꯄ꯭ꯔꯣ? ꯑꯉꯥꯡ ꯑꯃꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯌꯦꯡꯕ ꯂꯥꯛꯄꯅꯤ, ꯂꯝꯕꯤ ꯊꯣꯛꯄꯁꯤꯗ ꯑꯗꯨꯝ ꯌꯧꯁꯤꯜꯂꯛꯑꯕ꯫ ꯏꯗꯣꯝꯆꯥ ꯍꯣꯏꯗꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯖꯥꯠꯂꯥ? ꯌꯨꯝꯗ ꯂꯥꯛꯄꯗꯒꯤ ꯐꯖꯅ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤ꯫ ꯃꯣꯏꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤꯗ꯫ ꯑꯗꯣ ꯃꯥꯏꯅꯧꯕꯤ, ꯅꯪ ꯀꯩ ꯈꯜꯂꯒꯦ? ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦ? ꯅꯨꯄꯥꯔꯣꯝꯒꯤ ꯑꯍꯜꯁꯤꯡꯅꯗꯤ ꯕꯕꯥꯗ ꯌꯥꯝꯅ ꯇꯛꯁꯜꯂꯛꯄ ꯃꯥꯜꯂꯤ꯫ ꯃꯗꯨꯗ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯂꯩꯁꯤ, ꯈꯟꯐꯝ ꯈꯪꯗꯦ꯫ ꯄꯥꯈꯨꯝ ꯑꯃꯠꯇ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯒꯤ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯑꯍꯜ ꯂꯃꯟꯒꯤ ꯑꯄꯥꯝꯕꯁꯤ ꯃꯁꯤꯅ ꯐꯔꯗ꯭ꯔꯥ ꯈꯜꯂꯤꯗ꯫ ꯂꯩꯁꯤ, ꯃꯗꯨꯒꯤ ꯋꯥꯍꯩꯗꯣ ꯅꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯗꯣꯛꯑꯕꯁꯨ ꯑꯩꯅꯗꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ꯫ ꯍꯣꯏ, ꯋꯥꯏ ꯍꯥꯏꯗꯨꯅꯁꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯆꯩꯅꯥꯗꯤ ꯅꯪ ꯈꯛꯇꯅ ꯈꯪꯒꯅꯤ꯫ ꯗꯥꯛꯐꯝ ꯂꯩꯇꯅ ꯋꯥꯕ, ꯁꯣꯛꯇꯅ ꯅꯥꯕ ꯆꯩꯅꯥꯁꯦ ꯃꯁꯤꯅ ꯌꯥꯝ ꯍꯦꯜꯂꯤ, ꯁꯔꯨꯛ 100 ꯊꯣꯛꯅ ꯍꯦꯜꯂꯤ꯫ ꯃꯥꯏꯅꯧꯕꯤ, ꯂꯨꯍꯣꯡꯕꯁꯦ ꯅꯪꯒꯤ ꯅꯆꯤꯟꯗꯒꯤ ꯀꯔꯝꯕ ꯋꯥꯍꯩꯅ ꯄꯥꯎꯈꯨꯝ ꯄꯤꯒꯗꯧꯔꯤ? ꯏꯃꯥ ꯕꯕꯥꯒꯤ ꯑꯄꯥꯝꯕꯅꯤ, ꯃꯆꯥꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯈꯣꯏꯅ ꯑꯐꯕ ꯂꯝꯕꯤ ꯁꯦꯝꯖꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ ꯂꯩꯔꯛꯇ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯈꯤꯕ ꯇꯥꯕꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤ꯫ ꯀꯨꯏꯔꯦ ꯅꯪꯅ ꯃꯣꯃꯣꯟ ꯅꯣꯛꯈꯤꯗꯕ, ꯀꯨꯏꯔꯦ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯛꯂꯤꯕꯁꯦ꯫ ꯈꯨꯠ ꯑꯃꯨꯛꯇ ꯊꯦꯛꯇꯨꯅ ꯌꯦꯡꯉꯨ, ꯀꯌꯥꯝ ꯀꯨꯏꯔꯕꯒꯦ? ꯂꯩꯁꯤ, ꯃꯇꯝꯁꯦ ꯍꯪꯒꯠꯇꯨꯅ ꯆꯠꯄ ꯌꯥꯔꯝꯂꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃꯁꯨ ꯃꯗꯨꯅ ꯁꯣꯏꯗꯅ ꯉꯥꯛꯊꯣꯛꯀꯅꯤ꯫ ꯃꯥꯏꯅꯧꯕꯤ, ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕꯗꯤ ꯅꯪꯅ ꯋꯥꯔꯤꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯄꯥꯈꯠꯇꯕ ꯅꯠꯇꯦ, ꯃꯗꯨꯅ ꯍꯦꯟꯅ ꯑꯋꯥꯕ ꯂꯝꯕꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯃꯉꯥꯛꯅꯕ ꯀꯤꯗꯨꯅ ꯇꯨꯝꯗ꯭ꯔꯕꯗꯤ ꯀꯔꯝꯅ ꯃꯪꯒꯅꯤ? ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯒꯗꯕꯅꯤ꯫ ꯂꯩꯁꯤ, ꯃꯥꯕꯨ ꯑꯩ ꯀꯥꯎꯔꯝꯂꯗ꯭ꯔꯥ? ꯑꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯤꯗꯅꯤ ꯂꯩꯁꯤ ꯃꯥꯅ ꯍꯦꯛ ꯈꯨꯝꯐꯝ ꯈꯪꯗꯕ꯫ ꯉꯁꯤꯁꯨ ꯂꯩꯁꯤꯗꯣ ꯈꯨꯝꯐꯝ ꯈꯪꯗꯦ꯫ ꯂꯩꯁꯤ, ꯑꯃꯨꯛꯇ ꯍꯥꯏꯌꯨ, ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯃꯥ ꯀꯔꯝꯅ ꯂꯦꯟꯒꯅꯤ? ꯃꯣꯃꯣꯟ ꯑꯣꯛꯇꯨꯅ ꯃꯥꯕꯨ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯒꯗ꯭ꯔꯥ? ꯃꯥꯏꯅꯧꯕꯤ, ꯈꯟꯖꯤꯜꯂꯅꯨ ꯀꯩꯗꯧꯒꯦ, ꯅꯤꯡꯁꯤꯡꯂꯅꯨꯕ꯫ ꯃꯥꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯖꯔꯁꯅꯤ꯫ ꯅꯈꯣꯏꯅꯤ ꯇꯣꯈꯥꯏꯅ ꯑꯃꯨꯛꯇ ꯂꯩꯔꯣꯕ꯫ ꯂꯩꯁꯤ, ꯑꯩ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯂꯩꯁꯤ꯫ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯎꯔꯛꯂꯦ꯫ ꯑꯩ ꯉꯥꯎꯗꯅ ꯆꯠꯀꯗꯧꯔꯤ꯫ ꯃꯥꯏꯅꯧꯕꯤ꯫ ꯃꯇꯥꯏ ꯏꯕꯦꯝꯃ ꯂꯩꯁꯤꯒꯤ ꯃꯊꯥꯗ ꯀꯣꯟꯁꯤꯟꯖ ꯃꯥꯏꯅꯧꯕꯤ ꯍꯤꯛ ꯀꯞꯄꯤ꯫ ꯃꯥꯏꯅꯧꯕꯤ ꯃꯥꯕꯨ ꯀꯣꯟꯁꯤꯟꯖ ꯂꯩꯁꯤꯅ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯁꯤꯗ ꯌꯨꯍꯦꯟꯗꯣ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯃꯀꯤ ꯁꯦꯝꯂꯤ꯫ ꯀꯗꯥꯏꯗꯕꯨ ꯆꯠꯀꯗꯕꯅꯣ ꯄꯤꯕꯥꯔꯦꯜ ꯃꯥꯁꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯕꯣꯗꯤ ꯃꯤꯔꯔꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯂꯗꯨꯅ ꯌꯨꯍꯦꯟꯗꯣ ꯇꯞꯅ, ꯇꯦꯍꯩꯃꯥ, ꯑꯩꯒꯤ ꯁꯃꯥꯖꯁꯤ ꯌꯥꯕ꯭ꯔꯥ? ꯃꯁꯤꯕꯨ ꯊꯤꯕ꯭ꯔꯣ? ꯊꯤꯗꯦ꯫ ꯑꯊꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯗ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯊꯥꯒꯠꯂꯤꯗ ꯇꯦꯍꯩꯃꯥ, ꯑꯩꯕꯨ ꯊꯥꯒꯠꯄꯤꯕꯁꯦ꯫ ꯑꯩꯗꯅ ꯊꯥꯒꯠꯄꯩ ꯋꯥꯅꯤ, ꯅꯪꯅꯗꯤ ꯅꯣꯡꯇ ꯊꯥꯒꯠꯄꯤꯕ ꯅꯠꯇꯦ꯫ ꯑꯩꯁꯤꯕꯨ ꯌꯥꯝ ꯊꯤꯔꯕ꯭ꯔꯅꯦ? ꯀꯌꯥꯝ ꯊꯥꯒꯠꯂꯣ ꯍꯥꯏꯕꯅꯣ? ꯑꯣꯛꯇ꯭ꯔꯤꯃꯈꯩ ꯍꯦꯛ ꯊꯥꯒꯠꯄꯤꯒꯦ꯫ ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯉꯥꯏꯍꯥꯛ ꯅꯣꯛꯁꯤꯅ ꯇꯧꯕꯅꯤ꯫ ꯊꯦꯡꯈꯤꯅꯤ, ꯂꯣꯏꯁꯤꯟꯅꯕ ꯇꯧ꯫ ꯃꯤꯅ ꯉꯥꯏꯍꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯈꯔ ꯐꯖꯍꯟꯗ ꯌꯥꯄꯣꯠꯇꯦ꯫ ꯈꯖꯤꯛ ꯀꯤꯍꯧꯗꯕꯗ ꯃꯧ ꯑꯣꯏꯔꯒꯅ ꯍꯦꯟꯅ ꯊꯤꯖꯤꯜꯂꯤ ꯍꯦꯛꯇ ꯍꯥꯏꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯃꯄꯥꯟꯗ ꯉꯥꯏꯔꯝꯃꯒꯦ꯫ ꯑꯝꯇ ꯉꯥꯏꯈꯣ꯫ ꯀꯩꯗꯧꯔꯦ? ꯌꯨꯍꯦꯟ ꯁꯅꯥꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯎꯄꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯔꯥꯅꯤ ꯐꯤ ꯈꯔ ꯂꯧꯊꯣꯛꯏ, ꯑꯗꯨꯒ ꯃꯊꯪ ꯃꯊꯪ ꯏꯟꯁꯤꯜꯂꯤ꯫ ꯇꯦꯍꯩꯃꯥ, ꯀꯔꯝꯕꯅ ꯍꯦꯜꯂꯤ? ꯈꯟꯐꯝꯒ ꯈꯪꯗ꯭ꯔꯦꯗ꯫ ꯈꯪꯗꯕ ꯌꯥꯔꯣꯏ, ꯑꯃꯗꯤ ꯈꯜꯂꯨ꯫
luhongla matungda ngasina hanma mapan thokpani khara phajana chatkeba madugi petruk lei mechuda madu phajai o masiro petruk lei mechugi phidu inkhali bibaral manaso nupi du yengli lora bro ai thoge tehma atopa thabak lei bro kaigino yam thuri do nupi manakta da lei haikhiba tare aduna ngak thoge tawbani asibu wain tawrodana namdane ekmaka phongna bokhani chumdro aina irise ai khangde da dem nang nei nakta leirira aina nanakta leirira ai gyan ta de ko na chuma ma hapsira da ema ai chakau bu chato bu nate ko isai re ko chapani tokle edudi chilla roi na cho masiriba ai thoe ko bibare ma panda thorakle mamai bi ma sakhi silerami nakhoi bu loirabro hoi loirima chalani kayam thengna halak tuinu noibo yam kui gadaba nateda thuna lakna batawgi o hobe su tawgon thengla su thengna ne ingna tapna dum la uda ani da wari tawringai yuen sulore duna thorakle ima chaloki gi mane mibe magi makong soktuna khurumjai yare ningthina chatluko hoima bibaral sumangna kumthai mani mamo ani diso bibaral ki tungili gari macha do start khali aduga yuen onsilei karodana yuen su gari da kakatuna chalasi macha mamo ani do chatkhre sumang moto na du da leptuna sakhi mane yengori lambi gi na ketana mana punglaba upal kya langlaba sorok asida chaka panba gari kya matang matamgi matungina masa masa gi thabak chatnaribani nungsa mangal khara urakle inglaba nungsa gi mangalna yuen sarama gi maithongda yeriri bibaral gari thori yuen na momo noktuna tongli lambi de tilliba miyam makhoida da yengli boy khalli ayingma nungsit silakpa sida bibaral mathai wazana sana inglabro ingdeda lambi phataba jaga yori chena paizo taza husani kadom dagi humjilakpa wakhalno bibaral magi mabuk mapa oirapna yuhendo chena konsili tahogadra haina pakhatlibani gari mata uhoba nate khangobu sunate gari achoba ma thuna paisilaktuna thumjinaba haibadu oikre makhuldu yamna howi uful thanglaba lambi eduda ayukta lechil thaba kom uful tana pik thankre